ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯋꯥꯔꯤꯅꯤ ꯇꯨꯔꯦꯜꯗꯒꯤ ꯃꯁꯥ ꯑꯣꯏꯅ ꯂꯣꯡꯂꯛꯄ ꯑꯔꯨꯕ ꯏꯁꯤꯡꯅ ꯂꯩꯇꯦꯡ ꯑꯣꯏꯅ ꯆꯦꯟꯕ ꯑꯄꯤꯛꯄ ꯏꯆꯦꯜ ꯑꯃꯒꯤ ꯃꯄꯥꯟꯗ ꯀꯣꯝ ꯑꯣꯏꯅ ꯇꯧꯊꯣꯛꯂꯒ ꯂꯩꯕ ꯂꯩꯕꯥꯛ ꯃꯈꯥꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯄꯤꯛꯄ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯃꯁꯛ ꯑꯊꯤꯕ ꯃꯃꯤꯠ ꯂꯥꯎꯕ ꯃꯅꯥꯇꯣꯟ ꯇꯨꯝꯕ ꯅꯨꯄꯥ ꯑꯃ ꯅꯥꯏꯇꯣꯝ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛꯇꯨ ꯎꯆꯦꯛ ꯑꯃꯒꯤ ꯁꯛꯐꯝꯁꯨ ꯃꯥꯜꯂꯤ꯫ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯏꯇꯣꯡ ꯇꯣꯉꯥꯟꯕ ꯂꯝꯆꯠ ꯑꯃ ꯃꯉꯣꯟꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯀꯤꯕꯅ ꯃꯅꯥꯛꯇ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯖꯪꯒꯜ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯇꯝ ꯂꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯀ ꯌꯨꯝ ꯊꯪꯅꯕꯗ ꯂꯩꯕ ꯃꯔꯨꯞ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯥꯗꯥꯟꯕ ꯆꯠꯂꯕꯁꯨ ꯀꯅꯥ ꯑꯃꯠꯇꯒ ꯂꯣꯏꯅꯗꯦ, ꯃꯊꯟꯇ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯇꯥꯏꯕꯪ ꯃꯤꯅ ꯆꯥꯅꯕ ꯆꯤꯟꯖꯥꯛꯇꯒꯤ ꯈꯔꯁꯨ ꯇꯣꯉꯥꯜꯂꯤ꯫ ꯍꯪꯉꯣꯏ, ꯇꯤꯟ ꯀꯥꯡ, ꯑꯄꯥꯏꯕ ꯖꯤꯕ ꯀꯌꯥ ꯐꯥꯗꯨꯅ ꯃꯩꯗ ꯌꯥꯏꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯤ ꯃꯔꯛꯇ ꯄꯨꯜꯂꯕꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ, ꯌꯦꯡꯈꯤꯕ ꯑꯃꯗ ꯃꯤꯠꯌꯦꯡꯁꯨ ꯍꯣꯡꯗꯦ꯫ ꯃꯤꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯛꯂꯕꯁꯨ ꯑꯇꯤꯌꯥꯗ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕ ꯁꯥꯗꯨꯅ ꯂꯩ꯫ ꯃꯤ ꯑꯃꯗ ꯌꯦꯡꯂꯁꯨ ꯌꯦꯡꯈꯤꯕ ꯃꯄꯥ ꯑꯃꯗꯒꯤ ꯍꯣꯡꯗꯦ꯫ ꯋꯥꯍꯪ ꯍꯪꯂꯕꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯉꯥꯎꯔꯦ ꯍꯥꯏꯅ ꯁꯟꯇꯣꯛꯅꯈꯤ꯫ ꯄꯥꯎ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯊꯪꯅꯕꯗ ꯂꯩꯕ ꯈꯨꯟꯗꯁꯨ ꯌꯧꯈꯤ꯫ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯁꯤ ꯍꯧꯈꯤꯕꯗ ꯃꯍꯥꯛꯅ ꯐꯠꯇꯕ ꯀꯌꯥ ꯇꯧꯈꯤꯕ ꯅꯤꯡꯁꯤꯡꯂꯝꯂꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯈꯔ ꯇꯧꯒꯦ ꯈꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯥ ꯑꯃꯅ ꯃꯤꯒꯤ ꯁꯛꯇꯝꯗ ꯁꯥꯌꯣꯟꯕꯅꯤ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ꯫ ꯍꯥꯏꯕ ꯏꯟꯗꯕ ꯅꯠꯇ꯭ꯔꯒ ꯀꯞꯄꯗ ꯊꯦꯝꯕ ꯌꯥꯗꯕ ꯑꯉꯥꯡꯗ ꯃꯃꯥꯁꯤꯡꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯡ ꯄꯜꯂꯒ ꯊꯦꯝꯅꯔꯝꯃꯤ꯫ ꯀꯞꯄ ꯂꯦꯞꯇ꯭ꯔꯗꯤ ꯁꯥ ꯃꯥꯟꯕ ꯃꯤꯗꯣ ꯂꯥꯛꯑꯒ ꯅꯪ ꯄꯨꯖꯈꯤꯅꯤ꯫ ꯅꯨꯄꯥꯗꯨ ꯑꯇꯣꯞꯄꯗ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯤꯡꯆꯠ ꯑꯗꯨꯗꯤ ꯊꯪꯅꯕ ꯈꯨꯟꯗ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯅꯈꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯈꯨꯟꯗꯒꯤ 3-4 ꯆꯠꯂꯒ ꯂꯩꯕ ꯈꯨꯜ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯆꯥ ꯌꯥꯎꯗꯕꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯣꯛꯈꯤ꯫ ꯌꯨꯝꯗꯨꯗ ꯑꯉꯥꯡ ꯃꯇꯣꯝꯇ ꯂꯩꯕꯅ ꯌꯥꯝꯅ ꯀꯤꯖꯩ꯫ ꯀꯅꯥꯅꯁꯨ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯄꯤꯌꯨ ꯍꯥꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯀꯞꯂꯒꯇ ꯂꯩ꯫ ꯃꯍꯥꯛ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂ ꯐꯥꯎꯕ ꯀꯞꯄ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯈꯣꯜ ꯍꯧꯅ ꯍꯧꯅ ꯂꯦꯞꯄ ꯂꯩꯇꯅ ꯀꯞꯄꯗꯨꯅ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛꯄꯨ ꯌꯣꯛꯂꯤꯕ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯞꯄ ꯂꯦꯞꯅꯕ ꯀꯤꯍꯜꯂꯝꯃꯤ꯫ ꯅꯪ ꯀꯞꯄ ꯂꯦꯞꯇ꯭ꯔꯕꯗꯤ ꯊꯪꯅꯕ ꯈꯨꯟꯗ ꯂꯩꯕ ꯃꯃꯤꯠ ꯂꯥꯎꯕ ꯃꯅꯥꯇꯣꯟ ꯇꯨꯝꯕ ꯅꯨꯄꯥꯗꯣ ꯂꯥꯛꯂꯒ ꯅꯪꯕꯨ ꯁꯣꯏꯗꯅ ꯄꯨꯈ꯭ꯔꯅꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔ ꯐꯥꯎꯕ ꯅꯨꯄꯤꯗꯨ ꯀꯞꯄ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯌꯣꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯐꯥꯎꯕ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯪꯕ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯤ, ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯂꯒ ꯑꯩꯒꯤ ꯏꯆꯥꯁꯤ ꯄꯨꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯗ꯫ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯑꯗꯨꯃꯛ ꯊꯣꯛꯂꯒꯦ ꯍꯥꯏꯕꯒꯨꯝ ꯃꯁꯛ ꯊꯤꯕ ꯅꯨꯄꯥꯗꯨ ꯃꯈꯣꯏꯒꯤ ꯈꯨꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯃ ꯈꯨꯟꯗꯨꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯆꯥꯛ ꯆꯥꯅꯕꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯀꯞꯂꯒꯇ ꯂꯩꯕ ꯅꯨꯄꯤꯗꯨ ꯃꯌꯥꯝꯒ ꯄꯨꯟꯅ ꯆꯠꯂꯨꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯌꯨꯝꯗ ꯂꯩꯍꯧꯒꯅꯤ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ꯫ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯥꯟꯗ ꯐꯝꯂꯤꯉꯩ ꯃꯁꯛ ꯊꯤꯕ ꯅꯨꯄꯥꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪ ꯂꯧꯕ ꯂꯥꯛꯏꯅꯦ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯍꯪꯉꯣꯏꯅ ꯊꯥꯅ ꯌꯥꯎꯔꯕ ꯕꯥꯁꯀꯦꯠ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯞꯆꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯣꯛꯂꯤꯕ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯈꯤꯕꯗꯨ ꯇꯁꯦꯡꯅ ꯊꯣꯛꯂꯦ꯫ ꯑꯆꯧꯕ ꯕꯥꯁꯀꯦꯠ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯀꯥꯎꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯂꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯔꯕꯁꯨ ꯑꯇꯥꯕ ꯃꯤꯁꯤꯡꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯞꯄ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯗꯤ ꯍꯔꯥꯎꯅ ꯕꯥꯁꯀꯦꯠ ꯑꯗꯨꯕꯨ ꯅꯝꯕꯣ ꯄꯣꯔꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯁꯨ ꯅꯨꯄꯤ ꯑꯃ ꯂꯩꯔꯦꯗꯅ, ꯁꯤꯗꯒꯤꯗꯤ ꯑꯩ ꯏꯇꯣꯝꯇꯁꯨ ꯂꯩꯔꯔꯣꯏ꯫ ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅꯕꯗꯨꯁꯨ ꯂꯦꯞꯈ꯭ꯔꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯕు ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯃꯈꯥꯗ ꯁꯥꯕ ꯌꯨꯝ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯄꯥꯡꯊꯣꯛꯂꯤꯕ ꯀꯨꯝꯍꯩ ꯑꯗꯨ ꯂꯣꯏꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ꯫ ꯑꯍꯤꯡꯗ
नुपी अदुना कप्पा तारक्तबा अदुदा युमथंगनबसिंगदु वारी सानरमी कपलगत लेब नुपीदु करी हिदाक पिथक्लगा लायेंख्रबजानो ngасidi mahakna kapagi makhol amata tadrisiba nupi adugi apoktabi mama adudi pakhatna macha nupi bu kauduna koithi thiri adubu mahaki nupa adudi pumna makhangbana thoina waramde mahaki laishona aduna nupi adu mina pukre haiba mahaki nupi dadi haidoklamde somna kandesu nupi du kappaleplamde mahaki oinadi नुंगाइबा युम अमदा लैरबसु फंगबो ngamloidaba pot piyu haina kappaleplamloi nupi aduna ahing nungthil naidana makhol hauna kappa aduna nupa dusu ahing da potha phang khanglamde mahakti nungti ki jangal da satan ba chatlami mahakna chatlamdai khudingi mahaki nupi bu yum manung da thanamlaga mapalumdagi thonglon salami nupa do ayukta gi chatkhraga numi taraga hek hek halai mahakna pukiba achauba basket to pik thanna hangoi uchi khoi amasung uche kaya phaduna purai mahakna de nungti khudingi asumna pharak pangamlibase mai pakle haina khanjari bani pharak liba mayamdo mahaki nupida chau haina pirami adubu nupi aduna chabadi lairadana nupa adugi mamai da langsili aduga hairai sigumba jibase aina chadau manbra imana pokpadagi asigumase amukta charaktri sibu taibang mina chanabra nangumba angawba mimanadaba mana chagadabane nupa aduna amuk khumlakhi aibu mimanadaba haiba aingondagi nangna hena sathi nangdi jangal da leiba sa kaina khongbadagi hena hauna kappe adubu ai saude matam pumbada aina nangbu themjinnaba honagani nupido makhong sangna tingthoklaga makhol hauna amuk kaptuna laikhre nupidu numit nini chara helakpagi aram khawrangbana ngawrabani hingdabadi yade khanna nupa aduda asumna hairai nangidi nangna purokpa mayamda chaw aigidi mafam asida phangba hai oina khara heklaga pibiyo nupa aduso nupiduna haibadu yaraduna makhoi ani thokminaduna uhai wahai heklami haidu khakta chabana nupidu mabuk thalu haiba yaramde nupidu mafam adudagi nanthokpa ngamnaba wakhal khanba haurai nongma nupa aduna satan ba chatkiba matamda yumduda leiba yubina semba thau leramba thengnei thau aduna mahaki masam amasung mamaida taishilami nupa aduna numidang wairam mayumda halakpa matamda nupi aduda haiki ngasidi nang onthokna phajakhreda nangna kari tawrupagino namai amadina samgado irang nagise ngarang aikhoi anina haithiba thokpada kaubila uda sauba anapido aina mayam pure aduda aina maya masung samda tashinbagi phajarine nupa aduna amu khairai aduri aishu khara tashilaga yenge aishu khara tashilaga phajabra mukta yenge ba nupi aduna mapanda thoktuna ugi gama du lawraktuna nupa aduda taibige hairami nupa aduna su ayaba pibadagi nupidu mapanda thoktuna gam mayam khomjilami gamdu puraktuna imungda changdaklaga patra amada haptuna mahi langthokchu phawba mai mathakta thamlami isingumna mahi langthoraklaga haiba yarani haiba matam aduda nupa aduda hairai mitu ishanbiro soidana mitta changkhradi mit sokpasu yai si hektaibaga nang shumai phajarani samsu aigi sumaina pungnang langdoini adubu gamsidi yamna sari kamaina aigi mai amasung kokta taigani makhoi ani gamdu amuk ingthaba ngairami karisu khangjadaba nupa adu mamit ushinduna laikhre nupa dugi mamai amasung makokta thana gam adu taishilami nupi aduna mit pangthorakanuko pangthoraklabadi nang soidana mit tangkibasu yai ngaihak lairaba matungda gamdu kanna napshinkhiduna nupa du mamit pangba ngamlakhidre nupa aduna khujinna khotlaga gam adu lauthoknaba hotnaringaida nupi adu mafam adu thadoktuna mahaki mayumda chelaklami matam changna makokta nakpa gamdu lauthokpa loiraga mamit pangthorakpada
ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯌꯨꯝ ꯃꯔꯛ ꯐꯥꯎꯗꯨꯅ ꯂꯥꯛꯈꯤ꯫ "ꯑꯩꯒꯤ ꯅꯨꯄꯤ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯀꯥꯏꯗ ꯂꯩꯒꯦ ꯅꯪ? ꯃꯌꯥꯝ, ꯑꯩꯒꯤ ꯅꯨꯄꯤ ꯃꯥꯡꯈ꯭ꯔꯦ!" ꯃꯍꯥꯛꯅ ꯂꯥꯎꯕꯗꯨ ꯇꯥꯔꯒ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯂꯛꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯗ ꯂꯩꯌꯦ, ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ, ꯂꯧꯔꯨ ꯂꯥꯛꯑꯣ." ꯃꯍꯥꯛꯅꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯈꯜꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯎꯠꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯝꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯔꯒ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯅꯣꯛꯅꯔꯝꯃꯤ꯫ "ꯎꯆꯦꯛ ꯃꯥꯟꯕ ꯅꯨꯄꯥꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯉꯥꯎꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦ꯫ ꯅꯨꯄꯤꯗꯤ ꯂꯩꯇꯅ ꯅꯨꯄꯤ ꯊꯤꯔꯗꯤ ꯀꯥꯏꯗꯒꯤ ꯐꯪꯅꯤꯒꯦ?" ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯤꯕ ꯂꯦꯞꯂꯝꯗꯦ꯫ ꯌꯨꯝ ꯃꯅꯨꯡꯗ ꯊꯤꯕ ꯐꯪꯂꯛꯇꯕꯗꯒꯤ ꯖꯪꯒꯜ ꯃꯅꯨꯡꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯊꯤꯔꯛꯏ꯫ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯈꯨꯗꯤꯡ ꯀꯥꯗꯨꯅ ꯃꯊꯛꯇ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ, ꯑꯗꯨꯗꯁꯨ ꯐꯪꯗ꯭ꯔꯕꯗ ꯃꯅꯨꯡꯗ ꯂꯣꯠꯂꯝꯕ ꯌꯥꯏ ꯈꯟꯅ ꯑꯄꯤꯛꯄ ꯎꯄꯥꯝꯕꯤꯒꯤ ꯃꯔꯥꯗꯨ ꯐꯨꯛꯇꯨꯅ ꯃꯅꯨꯡꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯌꯦꯡꯉꯤ꯫ ꯇꯨꯔꯦꯜꯒꯤ ꯑꯃꯁꯨꯡ ꯑꯄꯤꯛꯄ ꯏꯆꯦꯜꯗ ꯇꯥꯔꯛꯂꯤꯕ ꯂꯨ ꯂꯥꯡꯗꯨꯁꯨ ꯌꯥꯎꯕ꯭ꯔꯥ ꯆꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯊꯤꯔꯨꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯔꯝꯗꯕꯗꯒꯤ ꯅꯨꯄꯤꯗꯨꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯂꯥꯛꯏ꯫ "ꯑꯩꯒꯤ ꯅꯨꯄꯤ ꯄꯤꯌꯣ, ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯥꯏꯗ ꯂꯣꯠꯂꯒ ꯊꯝꯒꯦ? ꯑꯩꯒꯤ ꯅꯨꯄꯤ ꯄꯤꯌꯣ, ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ." ꯑꯄꯣꯛꯇꯕꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯤꯔꯝꯗꯦ꯫ ꯅꯨꯄꯥꯗꯨ ꯁꯥꯎꯗꯨꯅ ꯃꯈꯨꯠꯇ ꯎꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯌꯨꯝꯗ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯥꯗꯨ ꯂꯩꯇꯕꯅ ꯅꯨꯄꯥꯗꯨꯅ ꯁꯥꯎꯅ ꯊꯨꯒꯥꯏꯔꯕ ꯌꯨꯝꯗꯨ ꯈꯥꯝꯕ ꯉꯝꯂꯝꯗꯦ꯫ ꯌꯨꯝꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯤꯕ ꯎꯈꯣꯡ ꯀꯌꯥ ꯊꯨꯗꯦꯛꯄ ꯑꯗꯨꯗ ꯌꯨꯝꯗꯨ ꯇꯦꯛꯄ ꯇꯥꯔꯦ ꯈꯟꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯂꯦꯞꯄꯣ ꯂꯦꯞꯄꯣ, ꯑꯩ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯄꯤꯔꯒꯦ." ꯑꯁꯤ ꯍꯥꯏꯔ ꯐꯥꯎꯕ ꯅꯨꯄꯥꯗꯨ ꯌꯨꯝ ꯊꯨꯒꯥꯏꯕ ꯂꯦꯞꯂꯝꯗꯦ꯫ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯎꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯎꯕꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯀꯥꯎꯗꯨꯅ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯁꯛꯇꯝ ꯎꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯟꯇ꯭ꯔ ꯍꯩꯕ ꯌꯨꯝꯒꯤ ꯅꯨꯄꯥꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯐꯛꯂꯥꯡꯗ ꯍꯣꯔꯝꯕ, ꯌꯨꯝꯊꯛ ꯍꯣꯔꯝꯕ, ꯎꯈꯣꯡ ꯀꯌꯥ ꯊꯨꯗꯦꯛꯂꯝꯕ ꯑꯗꯨ ꯎꯕꯗ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯌꯨꯝꯕꯨ ꯅꯨꯄꯥꯗꯨꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯈꯤ, "ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯅꯪꯅ ꯊꯨꯒꯥꯏꯕꯒꯤ ꯅꯨꯄꯥ ꯑꯁꯤꯗ ꯅꯠꯇꯅ ꯏꯆꯥꯅꯨꯄꯤꯁꯨ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯅꯤ." ꯃꯟꯇ꯭ꯔ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯈꯤ, "ꯍꯦ ꯅꯨꯄꯥ, ꯅꯪꯒꯤ ꯅꯁꯝꯗ ꯄꯛꯂꯤꯕ ꯒꯝ ꯃꯌꯥꯝꯗꯨ ꯀꯔꯤꯒꯤꯅꯣ? ꯃꯗꯨ ꯑꯃꯨꯛꯇ ꯂꯧꯊꯣꯛꯈꯤꯁꯤ꯫ ꯑꯩ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯃꯛꯀꯦ, ꯑꯗꯨꯗ ꯂꯨꯞꯄꯒ ꯂꯧꯊꯣꯛꯄ ꯌꯥꯒꯅꯤ꯫ ꯅꯁꯝ ꯈꯔꯗꯤ ꯁꯣꯏꯗꯅ ꯀꯦꯟꯈ꯭ꯔꯅꯤ." ꯅꯨꯄꯥꯗꯨꯁꯨ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯃꯩ ꯆꯥꯛꯂꯕ ꯅꯨꯡꯒꯤ ꯃꯊꯛꯇ ꯑꯆꯧꯕ ꯂꯥꯏ ꯈꯨꯗꯦꯡ ꯑꯃ ꯊꯝꯗꯨꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯃꯁꯛ ꯊꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯎꯗ꯭ꯔꯤꯉꯩ ꯂꯥꯏ ꯈꯨꯗꯦꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯑꯗꯨ ꯊꯨꯅ ꯁꯥꯅꯕ ꯅꯨꯡ ꯀꯌꯥ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯏꯔꯨꯖꯕ ꯌꯥꯔꯦ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯍꯔꯥꯎꯅ ꯂꯥꯏ ꯈꯨꯗꯦꯡ ꯃꯅꯨꯡꯗ ꯂꯨꯞꯂꯨꯕꯗ ꯁꯥꯕꯅ ꯎꯟꯁꯥ ꯄꯨꯝꯕ ꯆꯥꯛꯊꯦꯛꯈ꯭ꯔꯦ꯫ ꯃꯈꯣꯜ ꯍꯧꯅ ꯍꯧꯅ ꯂꯥꯎꯗꯨꯅ ꯑꯆꯥꯛꯄ ꯑꯗꯨ ꯈꯥꯡꯂꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯅꯪꯅ ꯑꯩꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕꯒꯤ ꯑꯩꯅ ꯑꯃꯨꯛ ꯂꯃꯟ ꯁꯤꯡꯂꯦꯗꯣ, ꯑꯩꯉꯣꯟꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕ ꯄꯤꯔꯛꯂꯔꯣꯏ." ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯨꯔꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯜꯂꯒ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯃꯤ ꯑꯣꯏꯅ ꯂꯩꯔꯅꯨ, ꯃꯀꯨ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯣ꯫ ꯖꯪꯒꯜ ꯃꯅꯨꯡꯗ ꯀꯅꯥꯁꯨ ꯂꯣꯏꯅꯗꯅ ꯑꯐꯪꯕ ꯇꯤꯟ ꯀꯥꯡ ꯆꯥꯔꯒ ꯂꯩꯔꯨꯆꯣ꯫ ꯂꯝꯗ ꯂꯩꯍꯧꯕ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯍꯤꯡ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯀꯞꯄꯨ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯐꯪꯕ ꯂꯩꯔꯅꯨ." ꯋꯥꯍꯩꯁꯤ ꯍꯥꯏꯕ ꯂꯣꯏꯕꯒ ꯅꯨꯄꯥꯗꯨ ꯃꯀꯨ ꯑꯣꯟꯗꯨꯅ ꯖꯪꯒꯜꯂꯣꯝꯗ ꯄꯥꯏꯁꯤꯟꯈꯤ꯫ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯑꯩꯈꯣꯏꯗ ꯃꯇꯝ ꯀꯨꯏꯅ ꯌꯦꯜꯂꯛꯑꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯌꯨꯝ ꯊꯨꯒꯥꯏꯔꯤꯁꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯅ ꯅꯪꯁꯨ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯈꯨꯅꯨ ꯈꯔꯪ ꯑꯣꯟꯗꯨꯅ ꯄꯥꯏꯈ꯭ꯔꯣ꯫ ꯍꯧꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯅꯤꯡꯁꯤꯡꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯞꯇꯨꯅ ꯂꯥꯎꯗꯨꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯄꯥꯝꯕ ꯑꯃ ꯐꯪꯕꯗ ꯄꯦꯟꯕ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯌꯨ." ꯑꯁꯤ ꯍꯥꯏꯔꯒ ꯃꯟꯇ꯭ꯔ ꯆꯦꯜꯂꯕ ꯆꯩ ꯑꯗꯨꯅ ꯀꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯈꯨꯅꯨ ꯈꯔꯪ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨ ꯄꯨꯗꯨꯅ ꯄꯥꯛꯂꯕ ꯁꯃꯨꯗ꯭ꯔꯔꯣꯝꯗ ꯊꯥꯗꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯎꯆꯦꯛ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯈꯣꯡꯗꯨꯅ ꯃꯊꯤꯕꯣꯡ ꯂꯥꯎꯕ ꯎꯆꯦꯛ ꯑꯃ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯀꯨ ꯑꯃꯁꯨꯡ ꯈꯨꯅꯨ ꯈꯔꯪ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯃꯤꯟꯅꯗꯦ, ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯂꯣꯏꯅꯁꯤ ꯍꯥꯏꯕꯁꯨ ꯌꯥꯔꯛꯇ꯭ꯔꯤ꯫
Nupi aduna matam pumbada kaplaga imung amasung laikai da wahanbagi mahaki mapana laman khumki. Ngasi su maku amasung khunu kharangna maram laitana khongbugi makhol tari. Amana mahaki nupi phangdabagi, amana mahakna phangloidaba pot pambagi.